ꯆꯥꯕ ꯇꯛꯁꯦ ꯃꯥꯁꯦ ꯉꯁꯤ ꯂꯦꯞꯇꯣꯞ ꯁꯛꯄꯩ ꯉꯥꯡꯉꯕ ꯀꯩꯅꯣ ꯉꯥꯡꯉꯦ ꯑꯗꯨꯗ ꯍꯥꯞꯄꯝꯅꯤꯅ ꯉꯥꯡꯈꯩ ꯄꯣꯠ ꯁꯛꯇꯕ ꯇꯨꯕꯗ ꯌꯥꯎꯁꯪꯒꯤ ꯄꯩꯁꯥ ꯆꯠꯂꯤꯅꯦ ꯑꯁ ꯏꯗꯒ ꯂꯣꯏꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯗꯤ ꯗ꯭ꯔꯥꯏꯚꯔ ꯂꯩꯇꯦ ꯑꯣꯛꯇꯣ ꯂꯣꯏ ꯆꯠꯂꯦ ꯑꯣꯛꯇꯣꯗ ꯐꯠꯇꯦ ꯌꯦꯡꯉꯣ ꯁꯃꯤꯇꯥ ꯐꯤ ꯀꯟꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯃꯤ ꯌꯥꯝ ꯆꯤꯜꯂꯦ ꯌꯥꯎꯁꯪ ꯍꯌꯦꯡ ꯑꯣꯏꯕꯅꯤꯅ ꯃꯩ ꯊꯥꯕꯅꯤꯅ ꯑꯉꯥꯡꯒꯤꯅꯦꯅ ꯍꯥꯏꯔ ꯃꯥꯅ ꯑꯣꯏꯅ ꯂꯧꯅꯤꯌꯦ ꯁꯤꯕꯨ ꯌꯦꯡꯉꯨꯅꯦ ꯐꯖꯩ ꯍꯥꯏꯕ ꯁꯛꯁꯦ ꯏꯁ ꯁꯛꯇꯣ ꯀꯨꯊꯤꯗꯣ ꯌꯥꯗꯨꯒ ꯅꯪ ꯐꯖꯩ ꯈꯟꯖꯩꯗꯣ ꯌꯦꯡꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯏꯕꯦꯝꯃ ꯉꯥꯛꯁꯛꯀ ꯉꯥꯡꯗꯕꯣꯏꯗꯤ ꯐꯕ ꯁꯔꯨꯁꯦ ꯃꯃꯥ ꯃꯆꯥꯁꯦ ꯃꯁꯛ ꯃꯥꯟꯅꯕ꯭ꯔꯥ ꯃꯥꯟꯅꯗꯕ꯭ꯔꯥ ꯕꯣꯔꯥ ꯆꯥꯈꯤꯗꯧꯔꯦ ꯆꯥꯛꯍꯥꯎꯊꯟ ꯌꯥ ꯐꯥꯕꯗꯨꯕꯨ ꯆꯥ ꯌꯥꯒꯗ꯭ꯔꯣ ꯌꯥ ꯐꯥꯏꯗꯨ ꯆꯥ ꯌꯥꯒꯗ꯭ꯔꯕꯅꯦ ꯑꯃꯥꯟꯕ ꯑꯃ ꯂꯩ ꯑꯃꯥꯟꯕ ꯑꯃ ꯂꯩ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯕ꯭ꯔꯥ ꯏꯃꯥ ꯆꯥꯏꯗꯤ ꯃꯥꯅ ꯆꯥꯁꯦ ꯆꯥꯏꯌꯦ ꯑꯣꯡꯅꯥꯏꯁꯦ ꯕꯣꯔꯥ ꯄ꯭ꯂꯦꯠꯁꯨ ꯂꯩ ꯆꯥꯁꯨ ꯂꯣꯏꯔꯦ ꯁꯤ ꯑꯃꯨꯛ ꯆꯥ ꯂꯩꯒꯦ ꯌꯥꯝ ꯂꯩꯔꯛꯑꯦ ꯈꯣꯏꯃꯥ ꯄꯥꯀꯤꯡꯗ ꯊꯝꯍꯧꯔꯤꯕꯅꯤ ꯕꯖꯥꯔꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯕꯨꯡꯉꯣ ꯍꯣꯏꯒ ꯑꯃꯨꯛ ꯖꯣꯗꯤꯑꯣꯗ ꯆꯠꯇꯣꯏꯅꯦ ꯃꯥꯒꯤ ꯐꯤꯔꯣꯜ ꯈꯔ ꯂꯩꯔꯨꯁꯦꯅ ꯉꯁꯥꯏ ꯕꯖꯥꯔ ꯆꯠꯄꯗꯣ ꯃꯥꯒꯤ ꯂꯩꯔꯛꯇꯦꯕꯀோ ꯑꯗꯨꯗꯨꯒꯤ ꯃꯁꯥ ꯆꯠꯇ꯭ꯔꯗꯤ ꯈꯪꯗꯦꯗꯅ ꯑꯗꯨꯗꯒꯤ ꯃꯁꯥ ꯆꯠꯂꯒ ꯑꯣꯏꯅ ꯂꯩꯖꯖꯅꯣꯅ ꯃꯁꯥ ꯆꯠꯂꯒ ꯑꯃꯨꯛ ꯂꯩꯗꯣꯏꯅꯦ ꯃꯥꯗꯤ ꯃꯨꯠ ꯅꯨꯡꯉꯥꯏꯅꯤ ꯃꯥꯏ ꯄꯣꯠ ꯂꯩꯕ ꯆꯠꯄꯅꯤꯅ ꯑꯩꯈꯣꯏꯗꯤ ꯆꯠꯇꯤꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯗꯤ ꯆꯠꯂꯤꯕꯗꯨꯅꯦ ꯀꯩꯝ ꯀꯥꯟꯅꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯖꯨꯗꯤꯑꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯖꯨꯗꯤꯑꯣ ꯒꯥꯔꯤꯗ ꯂꯩꯕꯗꯣ ꯑꯗꯅꯦ ꯑꯩꯈꯣꯏ ꯕꯨꯡꯉꯣꯒꯤ ꯑꯩꯈꯣꯏ ꯀꯦꯁꯤꯌꯥꯔꯅ ꯀꯩꯀꯩꯅꯣ ꯈꯔ ꯂꯩꯗꯅꯤꯌꯦ ꯑꯗꯨꯗꯨꯒꯤ ꯂꯥꯛꯏꯅꯤ ꯇꯥꯏꯅꯣ ꯀꯩꯅꯣ ꯑꯩꯒꯤ ꯑꯝꯇ ꯂꯩꯕꯤꯅꯤ ꯍꯥꯏꯗꯥꯏꯅꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔꯅ ꯚꯤꯗꯤꯑꯣꯗ ꯍꯥꯏꯍꯧꯔꯁꯦ ꯗ꯭ꯔꯥꯏꯚꯔꯅ ꯍꯟꯗꯛꯁꯨ ꯂꯩꯅꯤ ꯍꯥꯏꯕ ꯀꯩꯅꯣꯝ ꯍꯥꯏ ꯅꯦꯟꯁꯤ ꯆꯠꯂꯣ ꯆꯥꯆꯥ ꯃꯅꯥꯛ ꯆꯠꯂꯣ ꯃꯃꯥ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯅꯦꯟꯁꯤ ꯆꯪꯉꯣ ꯆꯪꯉꯣ ꯐꯖ ꯐꯖꯕ ꯌꯥꯝ ꯌꯥꯎꯔꯦꯍꯦ ꯅꯦꯟꯁꯤ ꯅꯪ ꯁꯤ ꯂꯩꯁꯤꯔꯣ ꯅꯪ ꯑꯄꯥꯝꯕ ꯈꯜꯂꯣ ꯀꯩꯅꯣ ꯍꯥꯏꯁꯦ ꯁꯤꯔꯣ ꯐꯨꯔꯤꯠꯁꯤꯔꯣ ꯀꯥꯏꯗ ꯅꯪ ꯆꯠꯂꯤꯗꯨꯕꯣ ꯐꯖ ꯐꯖꯕ ꯌꯥꯝ ꯌꯥꯎꯔꯤꯍꯦ ꯅꯪ ꯀꯨꯔꯇꯤꯁꯦ ꯐꯖꯕ ꯃꯥꯜꯂꯦ ꯕꯨꯡꯉꯣ ꯀꯨꯔꯇꯤꯁꯦ ꯐꯖꯕ ꯃꯥꯜꯂꯦꯕ ꯀꯨꯔꯇꯤ ꯌꯥꯝ ꯌꯥꯎꯔꯦ ꯃꯥꯃꯣ ꯃꯅꯥꯛ ꯆꯠꯂꯁꯤ ꯃꯥꯃꯣ ꯃꯅꯥꯛꯇ ꯃꯊꯛ ꯀꯥꯔꯣ ꯆꯥꯆꯥ ꯍꯣꯏ ꯃꯊꯛ ꯀꯥꯈ꯭ꯔꯕꯣ ꯃꯊꯛꯇ ꯀꯥꯈ꯭ꯔꯦ ꯑꯃꯨꯛ ꯕꯨꯡꯉꯣ ꯁꯨꯝꯕꯗꯤ ꯁꯨꯝꯕꯁꯦ ꯁꯦꯠꯅꯤꯡꯗ꯭ꯔꯣ ꯐꯖꯗ꯭ꯔꯣ ꯐꯖꯗ꯭ꯔꯣ 399 ꯈꯛꯇꯅꯤ ꯇꯨ ꯄꯥꯝꯕ꯭ꯔꯣ ꯅꯪꯒ ꯁꯤꯒ ꯀꯅꯥꯅ ꯆꯥꯎꯒꯦ ꯕꯦꯝꯃ ꯐꯨꯔꯤꯠꯁꯦ ꯈꯔ ꯊꯦꯛꯆꯟꯕꯤꯌꯨ ꯇꯥꯃꯣ ꯁꯤꯗꯤ ꯖꯣꯗꯤꯑꯣ ꯍꯥꯏꯅꯦ ꯁꯨꯝ ꯁꯦꯠꯅꯤꯡ ꯄꯨꯡꯒꯤꯅꯣ ꯕꯨꯡꯉꯣ ꯑꯉꯥꯡꯁꯦ ꯇꯤ ꯁꯥꯔꯠꯁꯨ ꯌꯥꯝ ꯌꯣꯜꯂꯦ ꯂꯦꯟꯁꯤ 499 ꯁꯤ ꯐꯖꯩ ꯁꯨꯝꯕ ꯑꯣꯏꯅ ꯂꯤꯠꯂꯨ ꯀꯩꯅꯣ ꯃꯅꯨꯡꯗ ꯑꯃ ꯊꯥꯔꯒ 500 ꯁꯤ ꯐꯖꯩ ꯁꯤ ꯐꯖꯩ ꯏꯕꯥꯏꯗ ꯁꯨꯝꯕ ꯂꯤꯠꯂꯣ ꯌꯥꯔꯛꯇꯣꯏꯔꯥ ꯈꯪꯗꯦ ꯂꯤꯠꯂꯣꯅ ꯌꯦꯡꯒꯦ ꯂꯤꯠꯂꯣ ꯌꯦꯡꯒꯦ ꯅꯪꯒꯤꯗꯣ ꯂꯤꯠꯁꯟꯕ ꯌꯥꯗꯖꯥꯠꯂꯣ ꯌꯥꯔꯝꯅꯤꯅ ꯂꯣꯏ ꯐꯖꯩꯌꯦ ꯏꯕꯨꯡꯉꯣ ꯅꯨꯄꯥꯒꯤꯅ ꯍꯦꯟꯅ ꯐꯖꯩꯌꯦ ꯑꯗꯨ
ꯑꯗꯨꯅ ꯍꯥꯏꯁꯦ ꯂꯥꯛꯑꯣ ꯃꯣꯂꯥ ꯕꯦꯃꯥ ꯑꯉꯥꯡꯒꯤꯗꯤ ꯌꯥꯎꯗꯖꯥꯠꯂꯣ ꯅꯪ ꯀꯝꯕ ꯐꯖꯕ ꯌꯥꯝ ꯌꯥꯎꯔꯦ ꯕꯦꯃꯗꯨꯅꯦ ꯑꯩꯅ ꯚꯤꯗꯤꯑꯣꯗꯅꯦ ꯑꯩꯅ ꯎꯕ꯭ꯔꯥ ꯌꯦꯡꯁꯦ ꯍꯣꯏ ꯀꯩ ꯂꯩꯌꯣ ꯍꯥꯏꯅꯣ ꯅꯪꯒꯤ ꯅꯪ ꯑꯄꯥꯝꯕ ꯌꯥꯎꯕ꯭ꯔꯣ ꯃꯌꯥꯝꯁꯨ ꯖꯨꯗꯤꯑꯣꯗ ꯂꯥꯛꯄꯤꯌꯣ ꯇꯨ ꯐꯖꯕ ꯌꯥꯝ ꯌꯥꯎꯔꯦ ꯃꯥꯃꯣꯒꯤꯗꯤ ꯉꯁꯥꯏ ꯐꯥꯔꯁꯀꯤꯗꯣ ꯐꯖꯩ ꯅꯪ ꯑꯄꯥꯝꯕ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨꯁꯦ ꯑꯦ ꯄꯔꯐ꯭ꯌꯨꯝ ꯈꯜꯂꯦ ꯑꯩꯅ ꯗ꯭ꯔꯦꯁ ꯈꯜꯂꯣ ꯍꯥꯏꯕꯅꯦ ꯕꯦꯃꯥ ꯉꯥꯏꯈꯣ ꯕꯦꯃꯥ ꯂꯦꯟꯁꯤ ꯁꯤ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯣ ꯁꯤ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯣ Pame. ꯉꯥꯏꯈꯣ ꯂꯩꯒꯦꯕ ꯉꯥꯏꯈꯣ ꯑꯗꯨꯒ ꯃꯃꯥ ꯂꯩꯒꯦꯅꯦ ꯉꯥꯏꯈꯣ ꯑꯗꯨꯒ nupi masa nupa am chalo shepa ya bane adu ma chuji phajade ha ba anga nupa masa nupi masa gi shwa yaw ha adu na je bungo skirt kumba thengna breo ha 또 퍼져도 짜로이. 야, 혹시 짜가다 뭐 인게. 짜로. 아니. 야지 아니 그 가는 야지 아니. 아니요. 마무하시대. 걔는 나세 오나 때다 담을 레라미 또 가이기나. 어 바스가나 담마나 말 나세 오나 담 레라메. 시시대 샤샴티요. 이제 퍼져 말. 안강이로 한기로. Piano. Yang pasti ya sih lo. Yang pakang paning apa? Kau di kang dia kau di. Ya paham betul lah orang nam. Nanti kan baloi raga biar mai. Si lilo am tu yang kah? Yang lilo. Ay si hek pang boleh mau sai. Ing dong malah bakat pijat tu. Hao sila. Singa je maton tu ya kemai tu. Chalo. Si malau kere. Hingga dah pura nu lau raja di. Si lau raja tu. Ini apa? Ing lau. Pasti. Angang ni ya, ada am dengan tu halu. Si nang na. Mathanda ka yang zai ko. Bema. Mathanda ka yang zai ko. Miyam khanna ri. Cargo to sening do do. Adu da. Sening ge. Samsang o, samda. Siapa suruh apa me? Tu sini apa me? Aje tu. Ai na dia mama tu so. Abi mama lai ja tu pam de. Apa ni? Macu chol. Macu jai na de chol jin soi na lau ge se. Ai na de sung ga je masa ya aso we. Je. Ta ma thak lai ju brong. Video tu brong. Ama thak ta jin sam lai ju bra. Sa khai phu se. Chia tu đi lau khoi ai khoi he. Laiไปฉาบอีที่แบบนี้ไงโคแล้วไปถอยแล้วสิปั๊มจะดีสิดิตับซาเลยสิมซีเราเลยครอฟเนี่ยครอฟตบเนี่ยว่าสิดิแล้วอะตัวครอฟตบไอ้เจ้าอย่าเดี๋ยวเราทั่วโลกอย่าเดี๋ยวเขาเรียกแกเราต้องไปต้องโปรโมชั่นตัวเดียวMona masa tu yang pakan. Nang cakap skirt ke ama ke, ini hai skirt ke tu, aduh bayar beri yang ni. Skirt lah tu dah. Ni pakan, dah kamera lagi ni tu puri kerja lagi sih yang, puri kerja yang
ꯄꯨꯟꯁꯤ ꯑꯃ ꯃꯃꯥꯏ ꯂꯤꯜꯂꯛꯄ ꯅꯠꯇꯦꯕ ꯁꯤꯗꯩꯅꯦ ꯄꯥꯝꯖꯔꯕꯣ ꯅꯪꯅ ꯄꯥꯝꯃꯦ ꯈꯜꯂꯤꯗꯣ ꯑꯝꯇ ꯌꯦꯡꯍꯜꯂꯣ ꯃꯃꯥꯗ ꯅꯠꯇꯦ ꯅꯪꯅ ꯈꯟꯕꯗꯣ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯐꯨꯔꯤꯠꯁꯤꯁꯨ ꯈꯜꯂꯤꯅꯦ ꯃꯥꯅꯀꯣ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯃꯥ ꯈꯜꯂꯤꯅꯦ ꯄꯥꯝꯃꯕꯣꯗꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯌꯥꯔꯦ ꯂꯥꯛꯑꯣ ꯁꯤ ꯑꯃꯇꯪꯒ ꯌꯦꯡꯁꯦ ꯁꯤ ꯑꯃꯇꯪꯒ ꯋꯥꯇꯔ ꯄꯦꯟ ꯑꯃꯨꯛ ꯌꯦꯡꯅꯤꯅ ꯀꯌꯥ ꯄꯤꯅꯣ ꯑꯗꯨꯅ ꯈꯜꯂꯤ ꯑꯩꯈꯣꯏ ꯕꯨꯡꯉꯣꯁꯦ ꯇꯤꯁꯥ ꯕ꯭ꯂꯦꯛꯇꯤ ꯈꯜꯂꯨꯅꯨ ꯋꯥꯏꯠ ꯑꯣꯏꯅ ꯈꯜꯂꯨ ꯀꯩꯅꯣ ꯆꯥꯒꯗ꯭ꯔꯣ ꯑꯗꯣ ꯃꯩꯕꯣꯛꯇꯅ ꯁꯠ ꯈꯜꯂꯣꯏꯒꯦ ꯃꯁꯥꯅ ꯃꯁꯤ ꯁꯛꯁꯤꯌꯣ ꯃꯥ ꯇꯧꯔꯤꯁꯦ ꯑꯦꯛꯇꯤꯡꯁꯦ ꯌꯦꯡꯉꯣ ꯐꯨꯔꯤꯠꯀꯁꯦ ꯑꯩꯅ ꯄꯥꯏꯔꯒꯅꯤ ꯂꯩꯔꯤꯁꯦ ꯆꯨꯕ ꯈꯣꯠꯄ ꯌꯦꯡꯉꯣ ꯌꯥꯔꯦ ꯐꯖꯅꯤ ꯑꯗꯨꯝ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯑꯗꯨꯝ ꯂꯤꯞꯄ ꯆꯥꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯑꯉꯥꯡ ꯌꯥꯎꯖꯥꯠꯂꯣ ꯃꯥ ꯂꯤꯁꯜꯂꯕ ꯂꯥꯛꯑꯦ ꯃꯥꯗꯤ ꯃꯤ ꯑꯃꯗꯤ 얘네가 넣어오는 거지. 내가 막 그냥 시체 꼭들어 이제 넣어오는 거. 이게 넣으려고 하는 닭이다 이거 하는 아이디 같은 술 넣었어 그 스트레스 셀럽 나대봐고 마 세션 그래 스트레스 합장으로부터 공원당기도 줬을 때 샤티나리 뭐 자는 비기 시즌 딜레이 실라퍼게 할라니 로이레 남살라게 마 너서 시바 치고 뒤집어 져라 마탕라 보도 레게 너희 북다다 레르메네 kayaknya na yun ke si ano pigi sila ko dress na iba ko siya dumay la ko dress yun na hongre sister gya nasi ko ramne ko dilay jarak te price kya no 300 99 ate di okay ni ma jo ningon mawagi na tuna ay ini ko ino oh 299 si satru mai ab ta lay jarak te hai jong aduga 200 ate di nangi mali Alam nusibo kay ginusibo. Musiaba mo na yan. Kay kajan apa kay kajan kajapi. Oh, kajapi. Pero ne, ang ubo ko brab ting ay kasay mo lips na gira Adum tang di ay giro sibo. Mane adum tang di laser eh. Lai wasak na yan apa? lipstick apa kay Lipstick. Dadi. 500 Kanay na du. ay Bill pa ay video nan nga. Dai di tai di. Lising mari ka lupa ni pani mo de khoi le Yam de to khata to judio sang ꯂꯩꯔꯛꯄ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯑꯩꯈꯣꯏ ꯕꯨꯡꯉꯣꯅ ꯑꯃꯨꯛ ꯂꯩꯅꯦ ꯑꯩꯈꯣꯏꯁꯦ ꯊꯦꯡꯉꯦꯕꯀꯣ ꯂꯥꯛꯄꯁꯨ ꯊꯦꯡꯉꯦ ꯕꯖꯥꯔꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯑꯒ ꯆꯠꯄ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯊꯦꯡꯉꯦ ꯍꯥꯏꯕꯗꯤ ꯕꯖꯥꯔꯗꯒꯤ ꯂꯩꯔꯛꯀꯗꯕꯁꯨ ꯑꯩꯈꯣꯏ ꯕꯨꯡꯉꯣ ꯃꯁꯥ ꯌꯥꯎꯗꯕꯅꯤꯅ ꯃꯥꯁꯨ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯆꯥꯗꯦ ꯈꯪꯗꯕꯅꯤꯅ ꯃꯁꯥ ꯄꯨꯔ ꯇꯥꯔꯗꯤ ꯃꯁꯥꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯂꯩꯖꯕ ꯌꯥꯔꯦꯗꯅ ꯑꯗꯨꯒꯤ ꯈꯜꯂꯒ ꯂꯥꯛꯄꯅꯦ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣꯝꯃ ꯆꯥꯈꯤꯁꯦꯅꯗꯤ ꯈꯟꯅꯔꯤ ꯑꯗꯣ ꯆꯥꯈꯤꯗꯣꯏꯔꯥ ꯆꯥꯔꯣꯏꯗꯣꯏꯔꯗꯤ ꯆꯥꯔꯒꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯎꯠꯆꯔꯛꯀꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯂꯩꯆꯤꯜ ꯀꯋꯥ ꯋꯥꯇꯤꯜꯗꯅꯦ tôi lấy chứ đó mình xí gai cô sao ấy ngay cái đầu đây hai bên nó nào cái ba mầm ta khơi là sẽ cây nó hay không burger rồi cái này nó không ai ra Good dad. cái này rice ai tìm người giàu rồi mới giả giàu vậy
ให้เต็มยาวเลย 시즈가 Marigold flower tea 머리도 안 되겠어. butterfly pea normal cha oina thake ba tea je 지 비록 red ta saning de green tea je saning de red tea je dum tha je red mona khai cha de na anyone thoro ko cha ni nang be mona khai cha de na 하. na khai cha de na TV로 아이 아. ma tha cha ba ya de 알게. cha ba ya de no section sao không ai với chắc anh siêu sports cái tàu đi Vasco cái này với năng xịt tao Vasco xịt tao lâu rồi không muốn nó xịt bạn lâu rồi hỏi em nào sư phụ sao mà sư phụ sao không gần rồi cái này cái bảo mi là cái này sao được tao bị shake đi cái nào cái mà là bút chia cái gì hào hào em sao bữa bữa thổi được đấy nó có xí xa nó có này khăng này sao nào mày bảo không người mà mai chứ cái đầu rồi kìa mai mà mày chứ hồn này 우린 디파를 뭐 말할 거야 뭐 때야 바디파레 나기다 사나바 부토레 호지 할로바나마 오락바나마 하이바두 오이레 호지 비면은 까이니 하와웨 와티니 하와웨 와틴 잡을라 엄마 잡을래